ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯄꯤꯕꯤꯔꯒ ꯑꯩꯒꯤ ꯃꯣꯠ ꯈꯔ ꯐꯣꯡꯗꯣꯛꯄꯤꯅꯕ ꯍꯥꯏꯕꯤꯔꯛꯄꯁꯤ ꯑꯍꯥꯟꯕꯃꯛꯇꯗ SKTVꯒꯤ ꯐꯦꯃꯤꯂꯤ ꯇꯤꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯃꯁꯨꯡ ꯅꯣꯛꯂꯛꯆꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤꯗꯤ ꯃꯔꯤꯁꯨꯕ ꯑꯩꯈꯣꯏ ꯌꯨꯝꯕꯤꯅꯤ ꯍꯥꯏꯅꯤ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠ ꯑꯃꯅꯦꯅ ꯈꯟꯖꯔꯒ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯃꯦꯗꯤꯌꯥ ꯍꯥꯏꯕꯁꯦ ꯉꯁꯤꯗꯤ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃ ꯄꯣꯛꯂꯛꯀꯨꯝꯕꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯒꯤ ꯂꯥꯏꯕꯛꯁꯤ ꯀꯔꯤ ꯑꯣꯏꯔꯛꯀꯗꯣ ꯃꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯉꯥꯡ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯂꯥꯏꯐ ꯃꯥꯅ ꯇꯧꯔꯛꯂꯤꯕ ꯁ꯭ꯇ꯭ꯔꯒꯜ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯛꯄ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯄꯣꯛꯂꯛꯏꯕ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯔꯁꯣꯅꯦꯂꯤꯇꯤꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯏ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯄꯗ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤꯅ ꯊꯥꯖꯩ ꯃꯔꯝꯗꯤ ꯍꯧꯖꯤꯛꯐꯥꯎꯗ ꯑꯌꯥꯝꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯦꯕꯜ ꯇꯤꯚꯤ ꯉꯥꯛꯇꯅꯤ ꯁꯤꯅ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯦꯠꯋꯥꯛ ꯄ꯭ꯔꯣꯇꯣꯀꯣꯜꯗ ꯊꯕꯛ ꯇꯧꯕ ꯑꯍꯥꯟꯕ ꯑꯣꯏꯒꯗꯧꯔꯤꯅꯤꯅ ꯃꯁꯤꯅ ꯃꯥꯂꯦꯝꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯌꯧꯍꯟꯕ ꯉꯝꯒꯅꯤ ꯑꯩꯈꯣꯏꯒꯤꯗ ꯂꯩꯔꯤꯁꯤ ꯄ꯭ꯔꯤꯟꯠ ꯃꯦꯗꯤꯌꯥ ꯍꯥꯏꯕ ꯑꯃ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯦꯗꯤꯌꯥꯁꯤꯡ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯦꯗꯤꯌꯥ ꯍꯥꯎꯁꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯂꯦꯚꯦꯜꯗ ꯌꯧꯕꯗ ꯈꯤꯇꯪ ꯋꯥꯅ ꯂꯩꯔꯝꯕꯗꯣ ꯉꯁꯤꯗꯤ ꯑꯩ SKTV ꯊꯣꯛꯂꯛꯄꯗꯒꯤ ꯑꯅꯧꯕ ꯃꯌꯣꯜ ꯑꯃ ꯄꯨꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯈꯣꯟꯖꯦꯜ ꯑꯩꯈꯣꯏꯒꯤ ꯈꯧꯂꯥꯎ ꯃꯅꯤꯄꯨꯔꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯄꯦꯟꯕ ꯑꯗꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯌꯧꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯥꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯁ꯭ꯇ꯭ꯔꯒꯜ ꯑꯁꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯃ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯆꯥꯛ ꯃꯌꯥꯝ ꯆꯪꯕ ꯑꯗꯨꯃꯥꯏꯅ ꯃꯦꯗꯤꯌꯥꯁꯤꯁꯨ ꯆꯪꯉꯛꯄ ꯌꯥꯏ ꯃꯗꯨ ꯍꯣꯠꯅꯕ ꯑꯃꯗꯤ ꯄꯦꯁꯦꯟ ꯂꯩꯕ ꯑꯃ ꯆꯪꯉꯤ ꯈꯥꯡꯕ ꯀꯟꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯈꯥꯡꯕ ꯀꯟꯕꯒ ꯂꯣꯏꯅꯅ ꯍꯣꯠꯅꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯄꯥꯎꯖꯦꯜ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯌꯧꯍꯟꯕꯤꯕꯒ ꯂꯣꯏꯅꯅ ꯑꯐꯕ ꯊꯕꯛ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯑꯁꯤ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ SKTVꯅ ꯃꯥꯏ ꯄꯥꯛꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯔꯛꯄ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯄꯨ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯑꯃꯗꯤ ꯃꯇꯤꯛ ꯃꯉꯥꯜ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯃ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯨ ꯊꯝꯖꯒꯦ